Nagagi miyoi taruk farga hat pada sena bani haiba lailon wifi dege Pradip amasung ayingbi ngarang security force na Phakhibagi Matang-Da Pradip ki Apokpi Babita na Yaningdaba Phongdorakli Pradip amasung ayingbi Phakhibagi Matang-Da thadorpa video amada Babita na hai mahak senjam chirang dege oirabasu imung manung punna lailon wifi da leirakpa sahi kuntrarom surei masida mahaki imung manung na aranba amata torokiba leite mahaki masanupa amasung mamonu pibo ngarang ayuk yumda sanglaklaga thiba humba kaya tauraba matungda Phakhibagi maral sana kangan gadabani security force na yumda sanglamba aduda maki yum tugaramata natana firol na singba kaya su saikhairaga thamlamki maki imung asi isam samna nongmugi suraga hingjabani makoina imung asigi mioi singda maral kya siraglibasi yaningde maramaduna fazin kiba masanupa amadi mamonu pi athubada thadorkadabani liangmaigi miyamna maral siraga lengangna hekta yaribasi kari maram leibage haina sumhana phongdokhi Moina ai koi bu baran pi na tauri je kari gi no ma che atu maran thi bio ai tombi gi nu pi ahan ni kana da su kari su akai ba che khang da babu khangi hayu hai ba che de noina kaya ra hai ro ba su u da ba do ai kari hayu nu che ra bai sai mau pha ra pu bi ri ba che atu ba ma tam na tha pi kari maran le ba gi mama oi ba ina cha li ba che moina u bi de je kari gi na ba ai gi cha gi maran kari le ba gi no moina adom pa bi ri ba che bo पैसा तो लामा पूबी करे के चांग खरा पूबी अदा का नोई तौरी से करे नो आइ बा इमिंग इथा खरा कांगे आइ ना व्हाट्सएप ता दुम इमिंग था रे का फाउ आइ करे ना हम की फाली बा यारो इसा इमाउ की मारान ले त बनी